ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯏꯛ-ꯑ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯍꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡꯗꯨ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯛꯍꯦꯟꯕꯤꯁꯤꯡ ꯑꯗꯨ ꯌꯥꯎꯔꯛꯄ ꯎꯗꯕꯗ "ꯀꯩꯗꯧꯔꯦ? ꯀꯝꯗꯧꯔꯦ ꯏꯅꯥꯏꯁꯥ?" ꯃꯅꯥꯏ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯦꯝ ꯂꯥꯏꯅꯤ, ꯅꯤꯡꯊꯦꯝꯁꯤꯗꯤ ꯇꯥꯂꯣꯏ ꯑꯍꯨꯝꯗꯨꯅ ꯁꯦꯕꯥ ꯆꯪꯗꯨꯅ ꯍꯤꯗꯥꯛ ꯐꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯦꯝꯁꯤꯗꯤ ꯍꯥꯏꯕ?" ꯏꯌꯥ! ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯂꯥꯟꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ, ꯁꯥꯎꯅꯤꯡꯕꯒ ꯄꯨꯂꯞ ꯄꯨꯟꯈ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯊꯤꯕꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅ ꯂꯣꯟꯅ ꯑꯃꯨꯛ ꯋꯥ ꯇꯥꯅꯔꯦ꯫ ꯋꯥ ꯇꯥꯅꯔꯕꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯍꯥꯠꯂꯕꯗꯤ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕ ꯃꯥꯡꯕ ꯅꯠꯇꯅ ꯁꯥꯎꯕꯁꯨ ꯁꯥꯎꯅꯔꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯍꯟꯗ ꯂꯣꯟꯅ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯦꯞꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯅꯤꯡꯊꯦꯝ ꯀꯔꯝꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯒꯦ ꯍꯥꯏꯅ ꯍꯪꯅꯔꯛꯂꯕꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯐꯥꯎꯒꯠꯂꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯟꯈꯨꯝ ꯃꯥꯟꯅꯔꯁꯤ, ꯃꯌꯥꯝ ꯆꯤꯟꯈꯨꯝ ꯆꯞ ꯃꯥꯟꯅꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯋꯥ ꯂꯦꯞꯅꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯅꯥꯏ ꯊꯥꯗꯨꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯔꯛꯅꯕ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤ ꯀꯔꯝꯕ ꯄꯥꯡꯊꯣꯛꯀꯗꯕ ꯏꯊꯧ ꯂꯩꯕꯒꯦ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯧ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯂꯨꯔꯕ ꯒꯨꯍꯥ ꯑꯁꯤ ꯏꯁꯤꯡ ꯊꯣꯛꯇꯕ ꯀꯨꯝꯖꯥ ꯀꯌꯥ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯊꯧꯔꯤ 3,000-4,000 ꯊꯥꯗꯗꯨꯅ ꯌꯦꯡꯕꯗ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯕ ꯉꯝꯕ ꯂꯥꯏꯄꯣꯛꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯀꯨꯝꯊꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯁꯤꯅꯤ." ꯅꯤꯡꯊꯧꯅꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯅꯥꯏ ꯃꯁꯦꯜ ꯅꯦꯛꯇꯨꯅ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯃꯈꯩ ꯂꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯍꯩꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯦꯝ ꯃꯁꯥꯕꯨ ꯍꯥꯠꯅꯕ ꯑꯃꯨꯛ ꯁꯔꯧ ꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯤꯡꯊꯦꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯐꯒꯅꯤ, ꯅꯅꯥꯏ ꯑꯩ ꯒꯨꯍꯥꯗ ꯀꯨꯝꯖꯒꯦ, ꯉꯁꯤꯃꯛ ꯍꯦꯛꯇ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒꯤꯅꯤ ꯍꯥꯏꯕ ꯊꯕꯛꯁꯨ ꯌꯥꯔꯕ ꯑꯁꯤ ꯆꯥꯛꯆꯥ ꯍꯩꯖꯥꯔꯒ ꯐꯤꯃꯥꯡ ꯁꯦꯠꯂꯒꯗꯤ ꯀꯌꯥ ꯇꯧꯖꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯅꯅꯥꯏ ꯊꯧꯒꯜ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ." ꯅꯤꯡꯊꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯌꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯦꯝ ꯃꯔꯥꯟꯌꯥꯏꯗ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯅ ꯀꯧꯈꯠꯂꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯇꯝꯂꯦ꯫ "ꯐꯔꯦ, ꯍꯟꯗꯛꯀꯤ ꯊꯧꯗꯥꯡꯁꯤ ꯄꯥꯡꯊꯣꯛꯂꯁꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯨꯛ ꯂꯥꯛꯅꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯂꯩꯃꯅ ꯂꯩꯕꯥꯛ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯍꯥꯗ ꯄꯟꯊꯧ ꯑꯄꯣꯛꯄ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯅꯃꯥꯛ ꯅꯨꯄꯥꯕꯨ ꯍꯥꯠꯂꯒ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯒꯗꯕꯒꯤ ꯅꯃꯥꯛ ꯅꯨꯄꯥ ꯍꯥꯠꯅꯅꯕ ꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯥꯕꯤ 1,000,000 ꯅꯦꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯒꯨꯍꯥ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯐꯥꯎꯕ ꯂꯩꯅꯨꯡꯗ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯌꯨꯗꯣ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯃꯣꯝꯅ ꯀꯔꯤꯒꯤ ꯋꯥꯔꯤ? ꯅꯄꯥ ꯑꯩꯍꯥꯛ ꯂꯩꯔꯤ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯨꯔꯣ." ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯃꯄꯥ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯁꯥꯕꯤ 1,000,000 ꯀꯌꯥ ꯅꯦꯛꯇꯨꯅ
ꯅꯤꯡꯊꯧꯒꯤ ꯒꯨꯍꯥꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯌꯧꯕ ꯃꯤ ꯑꯃꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯦꯝ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯐꯝ ꯀꯥꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧꯗ ꯒꯨꯍꯥ ꯀꯨꯝꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯉꯔꯥꯡꯗꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯌꯥꯠꯇꯨꯅ ꯊꯝꯂꯕꯅꯤꯅ ꯄꯟꯊꯗꯅ ꯊꯧꯔꯤ 2,000-3,000 ꯁꯝꯖꯤꯟꯗꯨꯅ ꯊꯧꯔꯤ ꯃꯇꯣꯟꯗ ꯅꯤꯡꯊꯦꯝꯒꯤ ꯃꯈ꯭ꯋꯥꯡ ꯄꯨꯟꯁꯤꯜꯂꯤ꯫ ꯀꯔꯤꯒꯤ ꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯄꯨꯜꯂꯤꯕꯅꯣ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯍꯪꯕꯗ ꯅꯤꯡꯊꯧꯅ ꯑꯐꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯤꯡꯊꯦꯝ, ꯍꯣꯔꯦꯟ ꯅꯪꯅ ꯂꯨꯔꯕ ꯒꯨꯍꯥꯁꯤꯗ ꯀꯨꯝꯊꯈꯤꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯧꯕ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯊꯧꯔꯤ ꯑꯁꯤꯗ ꯈꯪꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯊꯧꯔꯤ ꯑꯁꯤ ꯆꯤꯡꯕꯗ ꯍꯦꯛ ꯄꯜꯂꯤꯕ ꯃꯈꯩꯗꯤ ꯅꯍꯥꯛ ꯂꯩꯔꯤ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯥꯈꯠꯂꯛꯂꯒꯦ ꯍꯥꯏꯔꯕꯗꯤ ꯊꯧꯔꯤ ꯑꯁꯤꯗ ꯈꯛ ꯈꯛ ꯆꯤꯡꯂꯛꯎ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯆꯤꯡꯈꯠꯀꯦ꯫ ꯅꯤꯡꯊꯦꯝ ꯒꯨꯍꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯉꯝꯕ ꯃꯟꯇ꯭ꯔꯤ ꯃꯆꯤꯟ ꯆꯦꯠꯄ ꯈꯔ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯀꯨꯝꯊꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯀꯧꯕꯗ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯧꯔꯤ ꯑꯗꯨ ꯀꯤꯁꯜꯂꯝꯗꯨꯅ ꯍꯨꯠꯇꯨꯅ ꯊꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯌꯧꯈꯤꯗꯨꯅ ꯇꯔꯥ ꯆꯥꯛꯂꯦꯟ ꯆꯥꯊꯣꯛꯂꯒ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯃꯤꯅꯥꯏꯁꯤꯡꯅꯁꯨ ꯀꯧꯕ ꯃꯇꯝꯗ ꯈꯨꯝꯂꯛꯇ꯭ꯔꯦ, ꯑꯗꯨꯒ ꯊꯧꯔꯤ ꯆꯤꯡꯕꯗꯁꯨ ꯄꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯒꯨꯍꯥꯗ ꯊꯥꯗꯗꯨꯅ ꯘꯤ ꯊꯥꯎ ꯇꯤꯟ ꯍꯩꯊꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯘꯤꯒꯤ ꯃꯅꯝ, ꯃꯩ ꯊꯥꯕꯒꯤ ꯊꯥꯎ ꯃꯅꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯩꯃꯔꯦꯝꯕꯤꯁꯤꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯒꯨꯍꯥꯗ ꯘꯤ ꯊꯥꯎ ꯍꯩꯗꯗꯨꯅ ꯃꯩ ꯊꯥꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯍꯩꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯌꯥꯝꯅ ꯊꯥꯖꯍꯟꯅ ꯈꯨꯝꯂꯛꯏ꯫ ꯑꯁꯤꯅꯤꯗꯣ ꯁꯅꯥ ꯏꯕꯦꯝꯃ, ꯀꯣꯅꯨꯡꯒꯤ ꯒꯨꯍꯥꯁꯤ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯊꯣꯛꯇꯕ ꯐꯅ ꯀꯨꯏꯔꯛꯂꯦ꯫ ꯅꯅꯥꯏ ꯅꯄꯨꯅ ꯄꯥꯟꯖꯤꯗ ꯀꯔꯤ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯔꯒ ꯏꯁꯤꯡ ꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯖꯔꯨꯕꯗ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯀꯅꯥꯗꯁꯨ ꯇꯥꯛꯇꯅ ꯘꯤ ꯊꯥꯎ ꯍꯩꯗꯨꯅ ꯃꯩ ꯍꯧꯗꯨꯅ ꯒꯨꯍꯥ ꯄꯨꯖꯥ ꯇꯧ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯒꯨꯍꯥꯒꯤ ꯄꯨꯖꯥ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤꯗꯣ ꯁꯅꯥ ꯏꯕꯦꯝꯃ꯫ ꯃꯟꯇ꯭ꯔꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯄꯦꯜꯂꯗꯨꯅ ꯃꯅꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯁꯅꯥ ꯏꯕꯦꯝꯃꯁꯤꯡ ꯑꯗꯨ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯊꯥꯖꯔꯝꯃꯤ꯫ ꯄꯨꯖꯥ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯥꯏꯅꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯦꯝ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯁꯅꯥ ꯈꯣꯡꯂꯦꯡꯂꯒ ꯅꯤꯡꯊꯦꯝꯒꯤ ꯇꯥꯂꯣꯏ 3 ꯑꯗꯨꯕꯨ ꯂꯧꯔꯨꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯇꯥꯂꯣꯏ 3 ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯄꯒꯤ ꯁꯥꯍꯨꯝꯗꯨ ꯅꯤꯡꯊꯦꯝꯁꯨ ꯇꯥꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ 3 ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯖꯪ ꯃꯅꯥꯛꯀꯤ ꯍꯩꯀꯣꯜ ꯑꯗꯨꯗ ꯍꯩꯔꯥꯡ ꯈꯣꯛꯇꯨꯅ ꯊꯑꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟꯅꯕ ꯍꯪꯆꯤꯛ ꯂꯥꯡꯃꯤꯟꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯗꯨ ꯅꯤꯡꯊꯦꯝꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯂꯗꯨꯅ ꯑꯁꯦꯡꯕ ꯅꯤꯡꯊꯦꯝꯂꯥ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ ꯅꯤꯡꯊꯦꯝꯂꯥ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯂꯝꯃꯤ, ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯤꯡꯊꯦꯝꯂꯅꯦ? ꯅꯤꯡꯊꯦꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯑꯁꯦꯡꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯁꯅꯥ ꯌꯥꯊꯪ? ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯑꯁꯦꯡꯕ ꯅꯤꯡꯊꯦꯝꯅꯤꯀꯣ? ꯅꯤꯡꯊꯦꯝꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯨꯝꯅ ꯇꯧꯕꯤꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯀꯔꯤꯁꯨ ꯉꯛꯄꯤꯒꯅꯨ, ꯅꯅꯥꯏꯅ ꯁꯝꯂꯞꯅ ꯇꯝꯖꯒꯦ꯫ ꯏꯅꯤꯡꯊꯧ ꯈꯣꯏꯒꯤ ꯒꯨꯍꯥꯗꯨ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝ ꯀꯨꯝꯊꯔꯨꯕꯗ ꯄꯇꯥꯟ ꯌꯧꯅ ꯌꯧꯖꯔꯨꯔꯦ꯫ ꯅꯅꯥꯏ ꯑꯩ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯐꯥꯎꯒꯠꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯘꯤ ꯊꯥꯎ ꯍꯩꯊꯔꯛꯇꯨꯅ ꯃꯩꯖꯥꯎ ꯊꯥꯔꯛꯏ꯫ ꯏꯅꯤꯡꯊꯧꯁꯤꯗꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯖꯔꯗꯨꯅ ꯏꯊ꯭ꯋꯥꯏꯁꯤ ꯁꯤꯖꯅꯤꯡꯗꯗꯨꯅ ꯂꯥꯟꯗꯕꯅ ꯌꯥꯏꯐꯔꯦ,
ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯕꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯏꯟꯈꯠꯆꯔꯛꯄꯕꯨ ꯅꯅꯥꯏ ꯑꯩꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯗꯨꯅ ꯅꯅꯥꯏ ꯑꯩꯒꯤ ꯇꯥꯂꯣꯏ ꯁꯛꯊꯤꯕꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯖꯔꯝꯂꯤꯕꯁꯤꯅꯤ꯫ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯗꯨꯅ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯔꯝꯂꯤꯕꯁꯤꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯦ꯫ ꯐꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕ ꯊꯧꯒꯜꯂꯣꯟ ꯋꯥꯍꯩ ꯑꯃꯠꯇ ꯊꯝꯗꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯁꯅꯥ ꯈꯣꯡꯂꯦꯡꯕꯤꯔꯒꯗ꯭ꯔꯥ? ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯇꯥꯜ ꯇꯝꯅ ꯀꯨꯝꯊꯔꯛꯂꯤꯕꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯅꯥꯏ ꯑꯩꯗꯤ ꯏꯅꯤꯡꯊꯧꯅ ꯒꯨꯍꯥ ꯑꯁꯤꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯁꯨ ꯀꯨꯝꯊꯖꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯗꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ, ꯄꯇꯥꯜ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯅꯤꯡꯊꯦꯝ? ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯄꯇꯥꯜ ꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯇꯝꯖꯕꯅꯤ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯏꯅꯤꯡꯊꯧꯅ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯑꯁꯤ ꯃꯤꯅꯥꯏ ꯃꯁꯦꯜ ꯅꯦꯛꯂꯒ ꯂꯣꯏꯅ ꯁꯣꯛꯀꯠꯂꯒ ꯏꯁꯤꯡ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯒꯨꯍꯥ ꯑꯁꯤꯗ ꯀꯨꯝꯍꯜꯂꯒ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯃꯅ ꯑꯁꯨꯛ ꯇꯥꯡꯂꯕ ꯏꯁꯤꯡꯕꯨ ꯃꯤꯔꯥꯏꯕꯤꯕꯒꯤꯗꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ, ꯒꯨꯍꯥ, ꯈꯣꯡꯕꯥꯟ, ꯂꯨꯛꯄꯥꯟ, ꯃꯁꯤꯗ ꯅꯠꯇꯅ ꯏꯁꯥꯏꯐꯨ, ꯀꯣꯜꯂꯤꯛꯇ ꯊꯝꯕ ꯏꯁꯤꯡ ꯐꯥꯎꯕ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯈꯔ ꯀꯪꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯅꯅꯥꯏꯕꯨ ꯍꯥꯠꯂꯒ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕꯤꯔꯤꯕꯗꯨ ꯄꯇꯥꯜ ꯅꯤꯡꯊꯧꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯛꯇꯨꯅ ꯅꯅꯥꯏꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯅꯤꯡꯊꯧꯅꯤ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯀꯟꯊꯣꯛꯄ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯅꯤꯡꯊꯦꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯖꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯉꯛ ꯀꯜꯂꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯦꯟꯒꯅꯤ꯫ ꯄꯇꯥꯜ ꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯕꯨ ꯆꯥꯟꯕꯤꯕꯗꯒꯤꯅꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯆꯔꯛꯂꯤꯕꯁꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯝꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯇꯟꯍꯥꯏ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯏꯗꯣ, ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯧꯒꯩꯗꯒꯤ ꯐꯧ, ꯁꯤꯡꯒꯩꯗꯒꯤ ꯁꯤꯡ ꯉꯁꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯡꯇꯨꯝ ꯇꯨꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯏꯗꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯉꯥꯛꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯔꯨꯔꯣ ꯏꯅꯤꯡꯊꯧ꯫ ꯃꯥꯏꯊꯤꯕ ꯐꯪꯂꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯥꯏ ꯏꯃꯨꯛ ꯉꯥꯡꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫